ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯌꯦꯟ ꯂꯝꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯑꯦꯗꯤꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯀꯣꯔꯇꯨꯅ ꯁꯤꯟꯗꯨꯅ 28 ꯁꯨꯕ ꯁꯦꯄꯔꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯃꯩꯇꯩꯁꯤꯡ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯎꯅ ꯄꯨꯟꯅ ꯋꯥꯔꯦꯞ 9 ꯂꯧꯈ꯭ꯔꯦ Manipur Thugaiduna Kukizo Furup Singta gi oiba legislature yauba union territory gi demand tawbada achoba thodang lauriba Committee on Tribal Unity Kotuna Sinduna ngasi Kangpokpi District ki Sadar Hills manung chanbada leiba Marcher Cemetery da masing yamlaba Kukizo Furup ki miyamna saru yaduna 28 lakh shuba separation day pangthoktuna tongan ba warip ya laukri Kukizo miyamna taliba separate administration gi demand asibu Hena confirm chetna lainabagi pandamda pangthokiba thawramaduda separate administration demand fangdriba fawba Kukizo Furup ki MLA Tarana Makhata na Manipur Legislative Assembly ki thabak thoramda saruk yaba yaroi hainasu MLA Taragi mathakta akanba wafam thangkre hairi Kangpokpi ki district Sadar Hills laiba Marcher Cemetery da masing yamlaba miyamna saruk yaduna Pangthokiba thawramaduda haukiba 22 shuba Remembrance Day thawanga laukiba warep sing adugi manungda maruoina warep 9 hena fibam jetsinanabasu amuk hanna warep lauki haidi warep sing adudi Kukizo miyam taliba political demand fangdriba fawa miyamna khongjang handoktaba Kukizo miyamna namna khunda laitaduna lairiba mafam singda mitei sing free movement yahandaba Manipur da lairiba tampaki mafam singdagi tonganba separate administration fangdriba fawba democratic oiba khongjang makhatana amuka hena akanba mawongda changsinba masagi oijaba kharak phangnanaba natraga political gi oiba platform ma sagatnabagi damakta Kukizo Furup ki lairiba tongan ba leader amadi organization singna mitai community mioi amatada e paw fangadaba hojik thokliba irang asida Kukizo Furup ki lairiba village volunteer sing hiram amatada Faba punba thabak chathaba yaroi karigumba makoibu faba punba ki thabak chatharaklabadi concern DC amadi mari leinaba SP na condition yaudana makoibu tekta kaidana thadokadabani hojik lairiba security amasung Kukizo miyamna thengnariba political gi oiba chaitheng asi ahongba laktringai hiram amatada ingtappa puraknabagi pandamda elected representative leader CSO singi kuthangda mari leinaba authority gi maikaidagi Landam asida normalization laknabagi khongthang amata paikhatpa yaroi Kukizo miyamna article 329A gi makhada taliba separate administration asi matange Kukizo mioi amatana hiram amatada compromise toba yaroi hainasu amuk hana warep kaya laukri Mapa masa yauna miyoi mari tamthina hatpada chenaba UKNA gi kadar taruk fari Besnupur district ki ningthaukhong kha khunauda mamang chahi 2023 ki January 19 da mapa macha yauna miyoi mari tamthina hatkibagi thodokta chenaba yauna United Kuki National Army gi kadar taruk security force fari Press fangba pawma gi matung inna India langa ki suspension of operation khuyek pinabada yaudaba UKNA gi maruiba Kadar ama yauna punna kadar taruk tha asigi amagi ahing nongyaida Chorchanpur district ki Hengleb ki mafam amadagi kuntraga taruk suba AR gi kangbuna fakibani Faraba kadar taruk adugi manungda Chandel district ki Chakpikarong PS ki manung channa leiba Tolbung village agi Jongkhogin Guite Allies Jongkhogin Lufo natraga Pepsi apokpa laikhidraba Sangleb Guite Kauba kadar amadi National Investigation Agency na lokhatpa Mihat mipungi case amada chenabadagi ngarang numidang warang pung mangaga minit yangkai tarakpada NIA gi kangbu amana Guwahati gi damakta Indian Express ta pukre hairi Ningsing bayabadi kumja lising aniga kunga humdoigi me ohumdagi Manipur da kuki khulai paiba sing maitai khul singda landarakpadagi Manipur tamthiraba thodok thoglakibani thodok adugi makha chatharakpada kumja lising aniga kunga marigi January 19 gi nungthil pung ahunga makhairom tabada UKNA, KNA, amasung KNE gi apunba khutpu amana Khuzailok Turel mapal da leiba kha khuna water treatment ma plan mapanda mapa macha yauna miyoi mari nongmaina kaptuna tamthina hatkibani Kokila Lawa Singna Hatok Pikraba miyoi sing adudi oinam Bamonjao mahaki machanupa oinam Manitomba
Thiam Somerendro amasung Ningthaujam Nabadipni Thaudok aduga mari leinana ing Lisinganiga Kungamarigi February Mapanda NIA na case ama lokhatuna thigatpa hokibani NIA gi investigation aduda kumja lising aniga kungamarigi June nipanda tamthiraba mihatpagi thaudok ta chenaba Chorchampurdagi Mamong Khuldagi Lunsimai 𝐍𝐄𝐰𝐓𝐕 Langinmang Elias Levis Koba Mioi ama faba laikhrabani Manipur Assembly da thokiba nga machinjak laibagi scam Lok Sabha Speaker na House Committee semna thigat kadamni ozoi Chayasige September 13 India Today NF na fongdorakiba Manipur Legislative Assembly da lupa karor 18 kunni thoigi scam India gi Assembly gi amata da thoklonggadaba mande nga machinjak laibagi scam asi Lok Sabha gi Speaker na House Committee semna thigatlaga Jennifer Singh Chirak Pigadabani Haina MPCC gi Senior Leader Okram Joy na taksilakli Hiramasigi matangda ngasi BT Rota leba Congress Bhavan da pangthokiba paugi mifam amada mahakna makhata na hai Manipur da scam kaya thingnarakre adubu handaki asigumbadi amukta thingnarakidri Mamang da lupa karor amagi Medical Department da thokiba scam ama puthoktuna Jennifer Singh Chirak phanganki madugidamak khulai paiba Singh na fawba attack torakhi Handaki scam asisu lemna tharoi Jennifer Singh Chirak phangdriba fawba hanba laitana mari lainaba Singh da taksin kigani Democracy ki licensing oriba assembly da asigumba scam ama chatharakpa haibasi democracy bu thazaba assembly da changba matamda laibak daga changliba miyoi amatana tumina license from tokti mamang da thokiba scam di department da thokibani madugidamak assembly da thigatuna Chirak phanganki handaki asidi Manipur gi mai oriba assembly da thokpa scam amani maram aduna Lok Sabha gi House Committee semduna thigataba yaroi handak chahi gi July thada lokthokkiba lupa karor 18 kunithoi gi scam asida nga machinjak leibada karor 2 maudraga nipan manure amadi plant fumdi yauraga karor 9 seasonal flower plant leibada karor 3 thaknanaba isingda karor 2 landscaping da karor amaga 10 stationery item da karor 2 Committee function amadi meeting da crore amaga maudra referencement crore amaga humdraga taret hari bahira masigi matang da Lok Sabha gi House Committee semduna thigat hanalaba India gi Prime Minister Lok Sabha gi Speaker Union Minister of Parliamentary Affairs amadi Manipur gi Governor da memorandum thakre memorandum asigi copy singsu Manipur lenga ki Chief Secretary amadi Manipur Legislative Assembly ki Secretary da zu yohankre House Committee ama semduna thigat hangadabani maramdi Parliamentary System of Democracy da Assembly natraga Parliament da asigumba scam thoklakpa matamda House Committee semlaga thigatuna Chirak pibasi hanadagi hauna chatnarakpa thabak amani Manipur Assembly na represent tawriba asi Manipur miyamni mihut oina kariba MLA Pumba represent Tauribani, Hariba scam Asina, Manipur Legislative Assembly gi Speaker Yauna, MLA Yankaiga Mapangi Maida, Amuba Kali Teshile, Manipur Miyangi Minchuk Thiale, Atopa State ki Assembly gi Manipur gi Assembly ga Manada Bakarale. Matamamada Masana Masapu, Lengak Charamba Manipuni, Madugi Legacy Aduna Manipur Assembly de Olakibani, Madugi Fazaraba Masak Pumna Mak scam Asina Mangan Kre. Malengi mafam kaya da thokpa scam singi maraktagi khwaidigi sathiba assembly da thokpa scam asi House Committee semduna thigathan bada khudung charoi hairagasu Supreme Court ki Chief Justice natraga sitting judge amana luchingba tim mama thigathallu natraga High Court of Manipur Chief Justice natraga sitting judge amana lead tawba tim na thigathallu haiba wafam sing memorandum adu da yauri pumnamak sing asi oithokro hairagana case asi CBI da sinagadabani Prime Minister Lok Sabha gi Speaker amadi Union Speaker of Parliamentary Affairs na thabak chenbagi matam khara changlabasu karigumba thabak oina pangthoktaba taragadi Delhi da chatuna makhoi masa unaduna taksingani achumba wayel ama fangdriba fawba scam asida Jennifer Singh Chirak pidriba fawba hanba lairoi hainasu fongdoraki Nakalamaromda Manipur Pradesh Congress Committee
गी प्रेसिडेंट 𝐍𝐄𝐰𝐓 𝐍𝐄𝐰𝐓 मणिपुर लेजिस्लेटिव असेंबली दा सेक्रेटरिएट की स्टेट पब्लिक इन्फॉर्मेशन ऑफिसर दा RTI अमा फाइल तौदुना मणिपुर लेजिस्लेटिव असेंबली की लुपा करोड़ 19.2 लौथोखिबा असिगी ऑफिशियल ओइबा एक्सपेंडिचर रिपोर्ट सैंक्शन ऑर्डर टेंडर नोटिस सिंग खंगनबा तक्षिनख्री हाना मणिपुर की डबल इंजन लेंगाक असिना लमदम असिगी नहासिंगी थबक अचुंबा वायल अमदी तुंगी पुंसिबु थुगाइदुना करप्शन की मफम अमा ओंथोकले हाइनसु फोंदोरखी इंटरनेशनल न्यूज अमुक पाथोकचरी पाकिस्तान बु टेररिज्म सवत्कनु नत्रबदी पुवारी अमसुंग जियोग्राफी दा अवाब मायोकनगनी हाइना आर्मी चीफ न वार्निंग पीख्रे इंडियन आर्मी चीफ ओरिबा जनरल 𝗠𝗔𝗡𝗣𝗣 नंगासी पाकिस्तान दा अकनबा वार्निंग अमा पीरदुना टेररिज्म सवत्प लेपु नत्रबदी पुवारी अमसुंग जियोग्राफी लेबाक अदु लई हाइबा फावबा अवाब अमा ओरकनी हाइख्रे राजस्थान पांथोकपा थौरम अमदा वाफमसिंग असि फोंदोकलदुना करिगुंबा अमुक हन्ना खटनबा हौरकलबदी इंडिया की माइकैदगी फाजिनबा तौदना ऑपरेशन सिंदूर 1.0 गुमना मखाताना अहनबा ऑपरेशन लाकनी हाइखी करिगुंबा पाकिस्तान मालेंगी पुवारी अमसुंग जियोग्राफी दा मखोय मरी लेरी हाइबा असि खंगनगे हाइरबदी टेररिज्म स्पॉन्सर तौबा लेपु हाइखी मखाताना पाकिस्तान इंडिया दा खटनबा हौरकलबदी अहनबा लाकदोरिबा पाउखुम अदुना ममांगदा पीखिबा ऑपरेशन सिंदूर 1.0 दगी हेना मपांगल लेगनी हाइखी चाही असिगी मेतरेता इंडिया न चथखिबा ऑपरेशन सिंदूर पाकिस्तान ऑक्युपाइड कश्मीर अमसुंग पाकिस्तान की मनुंग हंजिनबा मफम सिंगदा यामना अककनबा मवोंगदा मिचम सोहंदना टेरर लॉन्च पेट 9 दा स्ट्राइक चथदुना थुगाइबा ngमखी जनरल 𝗠𝗣𝗣 ना मखा तारदुना इंडिया की लानमिसिंग मपुम फाना करिगुंबा अमुक खटनबा हौरकपा मतमदा पाउखुम पीननबा सेम सादुना लयु हाइना लानमिसिंग दा फोंदोरखी महाकी वाफम असी इंडिया की एयर चीफ मार्शल AP सिंहना ngarang फोंदोखिबदा ऑपरेशन सिंदूरदा इंडिया की फोर्सिंग पाकिस्तान की फाइटर जेट 4 दगी 5 फाउबा थुगाइबा ngमखी हाइबा वाफम अदुगी मतांगदा लाखिबनी इंडियन आर्मी चीफ जनरल 𝗠𝗔𝗡𝗣𝗣 नंगासी थौरमदुदा मखा तारदुना ऑपरेशन सिंदूर 1.0 दा इंडिया की माइकैदगी चथखिबा स्ट्राइक सिंग अदुना मिचम अमता सोहनखिदे लोइनना मिलिटरी की ओइबा टारगेट सिंगसु सोहनबा लैखिदे मरुओइना टेररिस्ट सिंगना लोटलिबा मफम सिंग मखोइगी ट्रेनिंग सेंटर सिंग अमदी मखोइबु चलाइरिबा मास्टरमाइंड सिंग अदु थुगाइबा खक्तनी इंडिया ना ऑपरेशन अदुदा थुगाइखिबा टेरर इंफ्रास्ट्रक्चर अदु इंटरनेशनल कम्युनिटी मयेक सेंगना खुदम चांगदम पीदुना उतखी मदुना पाकिस्तान ऑपरेशन अदुगी साफू अदु लोटसिनबा ngमखिदे मेदा चथखिबा स्ट्राइक अदुना इंडिया अमसुंग पाकिस्तान की मरक्ता अचौबा लान अमा थोके तौरंबनी अदुबो मे 10 दा पाकिस्तान की कमांडर सिंगना हाइजरकपदगी अटैक चथबा लेखिबनी हाइरी बॉर्डर लांसिंदुना इंडिया मचा सिंबु कन्ननबा थबक चथबदा निंहनबा लैरोय हाइना डिफेंस मिनिस्टर राजनाथ ना फोंदोखरी इंडिया ना अतोपा लमगी बॉर्डर लांसिंदुना लैबाक असिगी मियोय सिंग कन्ननबा होनबदा निंहनबा लैरोय हाइना ngasi डिफेंस मिनिस्टर राजनाथ सिंहना अमुका हन्ना मियामदा फोंदोखरी ngasi हैदराबाद ता जैन इंटरनेशनल इन ट्रेड ऑर्गेनाइजेशन सिंदुना JITO कनेक्ट हाइना मिंगथोनबा थौरममदा वांगांगदुना NDA लेंगाक की मखादा चथखिबा ऑपरेशन कयामगी खुदम पीखी कुमजा 2013 की सर्जिकल स्ट्राइक 2013 की वालकोट एयर स्ट्राइक अमसुंग चाही असिगी मे थागी ऑपरेशन सिंदूर यावखी अप्रैल 19 दा जम्मू एंड कश्मीर की पहलगाम पाकिस्तान सगोटपा टेररिस्ट सिंगना लाइनिंग की ओइबा खैनाबसिंग अदु खंदोकलगा मिचम 13 हाटखिबनी मदुगी दमक्ता इंडिया लेंगाकना मरा लेरबा टेररिस्ट सिंग अदु चैरा पीबदा पाकिस्तान की मिचम अमता सोहनखिदे करिगुंबा इंडिया ना पामनमनबदी पाउखुम पीबगी थबक अदु ngannna तौरंबा याय अदुबु कुपना खनरबा मतुंगदा ऑपरेशन सिंदूर चथखिबनी मदुना ताकपदी इंडिया ना बॉर्डर अमा हेक्ता ओइरबसु लानसिंदुना लेबाक असिगी मियामदा असोकपा पीरकपा मतमदा मरा लेरबा सिंग अदु चैराक पीबा ngammi हाइबा अदु उत्पनी मसिना इंडिया की यूनिटी अमसु इंटीग्रिटी दि ओइबा लोइनना लेबाक असिगी मिपुम खुदिमकी पुंसिबु कननबगी थबक अमा ओइरी
Irangna awaba nangkraba le district class 8 fawgi school sing amuk hangdokre. Ladakh Union Territory gi hingsa na soalaba le district laiba class 8 fawgi educational institution sing mafam adugi phivam fagalakpadagi ngasi hangdokpa hawkre. Panba yabadi mamang thagi kungamari da Union Territory adubu statehood PU amadi taruk shuba schedule gi kanaba fanghalu haina chathakiba protest aduna hingsa gi fibam orakpadagi miyoi mari hatkiba amasung marfu romna asok apan nangkibadagi mafam aduda curfew thamduna thabak amata paikhatpa ngamdana lakhibani numidangi matamda curfew thamlaga ayuk nungthilda komthokpagi fibam aduna makha tana irangi thabak thoram sing hengalakpagi school sing adu hangdor ngapigani hengalaktabadagi school sing adu hangdorpani hairi Legi Assistant Commissioner Sabir Hussein na fongdoropagi matungina ngasi ayuk pung 10 dagi numidang waram pung 3 fawba bus machasing chathok chasin tawbada athingba laikide adubu Bharatiya Nagarik Suraksha Sanhita gi section 163 gi makhada lairiba athingba sing adudi chatnahanki International news amuk pathokchari. Trump na Ukraine da military gi mateng pigani haina laukthokibadagi lan gi fibam henjilakli. Russia amasung Ukraine gi marakta soknariba lan asi handakta US ki President Donald Trump na Ukraine gi damak military gi mateng amasung intelligence pigani haiba wafam fongdokhibadagi lan asi lepagi mahut henjilakpagi fibam uri. Russia gi Ministry of Defense na fongdoropagi matung ina makhoi gi armed forces na Ukraine gi awang thangba Kharkiv region da lairiba infrastructure singi saruk ahum thokpa gi anida makhoi na control tawba ngamle loina na nongchup thangba amasung awang thangba mafam ayamba da su Ukraine gi lanmi sing changsilakpa ngamdana matik chana thingba ngamle hairi masigi pakhumda Ukraine gi maikai Russia gi lam manungda drone strike kaya chathaduna pak sana energy puthokpagi chang hantahanbaga loinana laibak adugi fibam kayada thaw watpagi fibam mayoknari hairi Russia gi defense ministry na makha taraduna laibak adugi lanmi sing na Kupiansk ki saru control tawkhibadagi lanmi sing makha tana changsin bangambagi achauba kanaba fangli mamang thagi kungamanga da defense ministry asina claim torokpadagi matung inna chahida manungda Russia gi lani singi Ukraine gi lamgi saruk square kilometer lising mariga chatrik ka taraga mari lokshinba ngamle hairi Amarom the US ki Washington da based Choba Institute for the Study of War haina khangnaba asina fongdorapagi matung ina Russia na loshiliba saruk adu square kilometer lising ahunga chamriga kuntraga mari ni hairi Lana silep nanaba wari sanabada mai pakidaba loinana ceasefire thamnabaki honarkiba pumnamak thabak oina pangthokpa nakal ani na ngamnaraktabadagi lan asi hena pushilakpagi lushilakpadagi fibamda leinaraklibani ngasi fawba lan asi yengluragadi Russia bu nongchup lebak singna punsilaga lan lephanabagi changshiliba khongthang pumnamak aremba taduna leiri amaromda Russia gi President Vladimir Putin na India ga lainariba trade ki oiba fibam asi hana lairambadagi hena komthoktuna ehenba agricultural oiba pothok amasung hidak langthak sing lainanaba khongthangsu lokhatnaba order pikre India na atopa laibak singi pressure chatkadaba natte laibak asigi Prime Minister Modi gi policy ki matung inna hanadagi hena dum mapangal leirakani hairi Vietnam da typhoon bualoina maram oiduna siankhiba miyoi masing yankhaiga mathoi yaukhre Vietnam da typhoon bualoina maram oiduna sikhiba mising yankhaiga mathoi yaukhre haina mafam adugi official singe maikai degi ngasi fongdorakli makhata na miyoi kaya ama thiba khangna leirakpa asina sibagi masing asisu hengalakpa yana leiri akan banong lai nushina maram oiduna laibak adugi mafam kaya ising thumjinduna miyam da awaba mayok naribani laibak adugi konung hanoi da chayol asida typhoon bualoina ising ichau thokanba chingning khaibagi thodok kaya na mi leinanaba yumsing leiba yahankidaba public health system da achauba chaitheng piba amasung laibak sinba thungna lau singubagi thabak thoram singda ka hena sohanki typhoon asina haukiba nongmajing numiki athengbadagi Vietnam da chaitheng piba horakibani pungda kilometer chamaga kuntra rom
यांगबा नुसित यावना अकनबा नोंग लेतना पुंग 12 चुखिबदगी फिबम सोखिबनी हानोई सिटी दा युम लाख अनि रोम इसिंग इचाव अमदी चिंगनिंग खाइबदा सोअनखी लेबाक अदुगी एनवायरनमेंट मिनिस्ट्री ना हौजिक फावबदा टाइफून बुवालोइना सोअनखिबसिंग असि चौराकना $1 मिलियन चाट्रुकलोम ओइगनी हाइना पानरी मिनिस्ट्री असिना मखा तारदुना हौजिक फावबदा सिखिबा मियोय मसिंग 52 शुरे हाइना कन्फर्म तौखी लोइनना मियोय 13 अमसु थीबा खंगदना लैरी हाइना रिपोर्ट तौरकली डाटा सिंग असि अयु अंगनबदा फावबदा फंकिबा रिपोर्ट सिंगी मतुंगिना फोंदोरकपनी अरोइबदा इजराइल ना गाजा फ्लोटिला फाजिन बाबू मालेमदा तोंगान तोंगानबा मफमदगी कंडेम तौरकली इजराइल नेवी गाजा तमना लाकिबा मियोय चामरी तोंगबा फ्लोटिला जहाज निफुगा माथोय बु फाजिन दुना थमकिबा अदुगी थवंगबु मालेंगी मफम कयादगी कंडेम तौनरकली फ्लोटिला अदुना गाजादा इजराइल गी लामी सिंगी चैथिंग फंगलबा पैलेस्टाइन मचा सिंग अदुदा मतेंग पीबा लाखिबनी यूरोप ऑस्ट्रेलिया अमदी साउथ अफ्रीका की सिटी कयादा लैबा लंबेल सिंगदा डेमोन्स्ट्रेटर सिंग थोलक्तुना हौखिबा थादा बार्सिलोना ngakpigani khongjang loi singna ग्लोबल समुद्र फ्लोटिलाबु अथिंगबा थमदुना फाजिनबा अदु यानिंगदे हाइना खोंजंग चंगसिनखी चाही अनिरोम सुरबा लान अदुना मरम ओइदुना अवाबा नंगलबा गजागी मियोइसिंगदा इजराइल ना हिरम कयादा अथिंगबा थमजिलिबा अदुना मरम ओइरगा फेमिन थोपगी कंडीशन लेरे हाइना रिपोर्ट पिरखरबनी युमसा कैशन नुमिकी नुमिदांगदा क्लाइमेट कंपेनियर ग्रेटा गो न याउना पॉलिटिशियन सिंगना कया अमा गजागी समुद्र खोंबाल यौदना फाजिनखिबनी हाइना इजराइल गी ऑफिशियल अमना फोंदोरकली ngasi स्पेन गी सिटी बार्सिलोना दा मियोय लिसिंग 15 रोमना इजराइल गी थवंग अदु बु जानिंगदबा उतुना खोंजंग चंगसिनखी मदुदा इजराइल गी बॉयकॉट तौ पैलेस्टाइनिंग तमहलु हाइबा खोलाव कयासु लाउखी नॉर्थ ईस्ट विंडो ना संदोक्चरी बनुथल गी पाव पाथोकचबा मतंग सिदा लोइसिनजरे मीटिंग ताबिरिबा पुमनमकपु अमुकसु हना खुरुमजरी नेलिट इम्फालना स्पॉन्सर तोबा था अनिगी ओइबा बीपीओ एग्जीक्यूटिव अमदी एंकरिंग के ट्रेनिंग प्रोग्राम अमा नॉर्थ ईस्ट विंडो टीवी बिल्डिंग हटा न्यू चेकोन रोड ता तौजरगनी पिजरिबा खुदोंग चाबसिंग अदुदी एससी एसटी की ओइना फी अमता लौजरोई लोइनना जनरल अमदी ओबीसी की ओइना 7800 लौजगनी अदोम अदोंगी पर्सनालिटी अमदी कम्युनिकेशन स्किल डेवलप तोबगा लोइनना फ्री प्लेसमेंट की खुदोंग चाबसु पिजरी अकक्नबा सीट मसिंग कक ओइजगनी हाना लाकपा मियोइसिंगदा डायरेक्ट एंट्री की खुदोंग चाबसु पिजरी लेंगसिन बिरक्सी नॉर्थ ईस्ट विंडो टीवी बिल्डिंग हटा न्यू चेकोन रोड ता अदोम अदोंगी पर्सनालिटी अमदी कम्युनिकेशन स्किल हेंगतहनबगीदमक्ता पिजरीबा खुदोंग चाबसिंग असि लौबिहौ मास्टर तौबीनिंगबा माहिरोइसिंगीदमक्ता स्पार्कल इजू सर्विसना एब्रोडता मास्टर तौबा याबगी खुदोंग चाबा पिजरी मैनेजमेंट इंजीनियरिंग प्रोफेशनल कोर्स याउना एनी सब्जेक्टा मास्टर तौबगी खुदोंग चाबा पिजरी तंबीनिंगबा माहिरोइसिंगीदमक्ता कोर्स सिलेक्शन डॉक्यूमेंटेशन इंग्लिश लैंग्वेज ट्रेनिंग वीजा एप्लीकेशन मॉक इंटरव्यू प्रिपरेशन एकोमोडेशन चिंबा स्पार्कल की माइकैदगी मतेंग पिजरी लोइनना 100% एजुकेशन लोन स्कॉलरशिप फैसिलिटीज पार्ट टाइम जॉब असिस्टेंट की खुदोंग चाबसु पिजरी हाइरिबा कंट्रीसिंग अदुदी यूके यूएसए आयरलैंड ऑस्ट्रेलिया रशिया इटाली जर्मनी न चिंबनी अकुपा मरोल गिदमक्ता 7005273217 नत्रगा 9366230077 नत्रगा अखोगी ऑफिस नॉर्थ ईस्ट विंडो टीवी बिल्डिंग हटा न्यू चेकोन रोड ता लेंगसिन बिरउ
Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Welcome to Uttarakhand.